Manipur University da chahi mari ge Integrated Teacher Education Program ITEP Yarakpa Asimak Maheiroi singi oinadi sanagi kairak thabani haina Maheiroi loop Desam na thagat pafong dorakli. Hiramasigi matang da Democratic Students Alliance of Manipur Desam gi Secretary General na thadorak pachirola man hai Teachers Education ge anoba kanglon 4-year ITEP asi chatnaba haunanaba Desam na chahi tarek changna tanaraga lakhiba adu ngasidi Manipur gi mafum anida ayaba pirakle lakadoriba academic session English ingani kuntaru kuntaretagi BA B.Ed unit amagi ayaba pirakpa simak laibak fabani NEP 2020 da achauba mahai masingi kanglonda ahongbo purakpa amadi khunai sembagi kanglon asigi yumfamdi ojagi sinfamna oigani haina lamjing lamtakli asigumba course asi Manipur University da hanglak bahaibasi lamdam masigi Maheiroi singi kholau tabi bani University ge authority na matam chana hotnabadagi course asi handak chahidagi ming chanba yaragani 4-year ITEP asigi Ordinance Athubada University na puthokuna award pa manpower amadi infrastructure sing hapchinbiu loinana sigumba course asi handaktagi tamba hauragani haina miyamda atenwa matamgi manungda khanghanbiu amaromda Lilong Haurebi College ki 4-year ITEP ki award po oja haplagani haina lengak na pirakiba thazaba amadi Maheiroi singi award pa lehelloi haikibasing sing adu Desam na thabakta onthorak pa ngairi class 12 thariba amadi pass toraba Maheiroi sing na NCTE ki NTA na Logadaba National Common Entrance Test NCET 2026 for admission to 4-year Integrated Teacher Education Program ITEP asi apply to view masigi last date na lagli batang tarada oigani hiramasigi matang da Manipur University amadi Directorate of University and Higher Education na achumba wafam sing matam chana khanghan biu haina cherola sinama khatari